COCOMI na Assam Rifles ki Mayokta Makhal Makha Kayagi Khongjang Changsillagani Laothokhre CBI na Assam Rifles ki mathakta thizilhanduna mara leibasing chairak pigadabane laidik Manipurdagi Assam Rifles maru fangna lauthokadabani haiba kholauda Makhal Makha Kayagi Khongjang Changsillagani haina ngarang COCOMI Women Wing na Laothokhre lamfelda leiba COCOMI gi office ta pangthokpa pawgi mifam amada COCOMI Women Wing gi convener wai leirik leimana hai numit kharani gi mamangda palelda Michamani hatkiba amade maira paibi kaya asokapan nanghankiba thogdokta chenaba Assam Rifles ki mathakta CVI na thizilhanduna mara leibasing akanba chairak pigadabani loinana Assam Rifles ki Mayokta Manipurgi tampaki mafam sinba thungbada sangsingadawriba Khongjang asida lamdam asigi miyamna mapungphana sawgatpibaga loinana thaudang yabiyu haina appeal tawrakle pawgi mifam aduda COCOMI gi executive member W Luwang Leimana Phongdokibada Assam Rifles sing asi micham ngakpagi mahutta mitai micham sing hatnaba center laingaki aronba policy amagi makhada tharaklabara haibagi chingnaba leide haikhe mahakna makhata na hai AR na Manipur miyamda otnaibagi matam hele center laingang na thubada AR sing Manipurdagi maru phangna lauthokhiba haibase miyamgi achetpa phirepne mitai singi Mayokta leiba misang mikhai naiba AR sing asi lauthokhinaba miyamna DC SDO police station amade Yaitong Khamdong basingda memorandum pisin bagi Khongjang hauragani haina Laothokhre